Mahakna priest adu kannanaba mafam adudagi yamna kanna chenduna chatlami. Mahaki vision adugi mateng longtuna coffin adugi manak tamna chenduna laklami. Coffin adugi manungda mahakna lin mayam ama yauduna leiba urami. Lin sing aduna priest adubu amuka hena manungda singthananaba honarami. Adubu erina mahaki lezaba pambai season aduna priest adubu coffin adugi manungdagi lauthoklami. Priest aduna coffin adugi manungdagi hek thoklakpaga sister erina coffin adugi manungda vele ki thawai adu hiptuna leiba urami. Vele ki thawai aduna priest adubu makhada chingthanaba honaba oirami. Maram aduna priest adu coffin adugi mapanda thokpa ngamdaba oirami. Madobada sister erin confirm ama khanglamde. Adubu ikhang khangutana vele ki thawai adu coffin adugi manungdagi khangmang mangki. Sister erina priest aduda so adu pikhi amadi vele ki thawai adubu karamna maithiba amadi hat pangongani haibadu hairami. Sister erin ge wahai adu tabada priest aduna nangdi wafamasi karamna khangliba haiduna hanglaklami.